ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏ ꯆꯠꯈꯦꯄꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯏ ꯆꯠꯈꯦꯄꯤ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 1 ꯇꯥꯔꯕꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯔꯤ ꯃꯥꯒꯤ ꯃꯌꯨꯝꯗ꯫ ꯌꯨꯝ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ, ꯀꯥꯎꯖꯤꯡ ꯍꯔꯥꯎꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯑꯔꯥꯞꯄꯗ ꯍꯨꯏꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯟꯕꯤ ꯑꯃꯗꯤ ꯅꯣꯍꯦꯟ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯍꯦꯟꯅ "ꯍꯩ, ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯔꯤꯕꯁꯤꯕꯣ? ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯒꯥꯏꯗꯨꯕꯨ ꯌꯧꯔꯛꯂꯕ꯭ꯔꯥ ꯈꯪꯗꯦꯅꯦ"꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯟꯕꯤꯅ ꯈꯨꯝꯃꯤ, "ꯍꯣꯏ, ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯅꯣ ꯈꯔ ꯇꯧꯔꯒ ꯑꯩꯈꯣꯏꯁꯨ ꯃꯥꯏꯕꯤꯔꯝꯃ ꯌꯦꯡꯕꯗꯤ ꯐꯕꯖꯥꯠꯅꯤ"꯫ ꯃꯗꯨꯗ ꯅꯣꯍꯦꯟꯅ "ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯍꯌꯦꯡ ꯅꯣꯍꯦꯛ ꯉꯥꯟꯕꯒ ꯌꯦꯡꯊꯣꯛꯂꯨꯔꯒꯦ ꯍꯥꯏꯗꯅ꯫ ꯅꯠꯇꯦ, ꯌꯦꯅꯈꯥꯗ ꯍꯧꯖꯤꯛ ꯀꯞꯄꯒ ꯆꯠꯈ꯭ꯔꯤꯕꯗꯨꯕꯨ ꯃꯤ ꯅꯠꯇꯕ꯭ꯔꯅꯦ"꯫ ꯁꯅꯥꯟꯕꯤꯅ "ꯀꯩꯗꯧꯕꯒꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯕꯅꯣ? ꯃꯤꯔ ꯂꯥꯏꯔ ꯈꯪꯗ꯭ꯔ ꯄꯣꯠꯅꯤꯗ"꯫ ꯐꯔꯦ, ꯍꯟꯗꯛ ꯃꯔꯛꯁꯤ ꯇꯧꯔꯨꯕ ꯊꯕꯛꯇꯅꯦ ꯃꯪꯒꯣꯜ ꯁꯨꯡꯑꯣꯏ ꯑꯣꯏꯗꯦ꯫ ꯌꯦꯡꯉꯨ, ꯄꯩꯁꯥ ꯐꯅ ꯌꯥꯝꯅ ꯐꯪꯂꯅꯤ ꯈꯟꯖꯔꯝꯕ ꯑꯣꯛ ꯃꯄꯤ ꯑꯗꯨꯅ ꯊꯣꯛ ꯍꯦꯛꯇ ꯁꯤꯗꯣꯛꯏ꯫ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯆꯠꯂꯨꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯃꯪꯒꯣꯜ ꯑꯣꯏꯗꯦ꯫ ꯌꯥꯅꯤ ꯍꯥꯏꯔꯝꯕ ꯊꯕꯛꯇꯨꯅ ꯍꯦꯛꯇꯃꯛ ꯌꯥꯔꯛꯇꯦ꯫ ꯑꯩꯅ ꯅꯉꯣꯟꯗꯁꯨ ꯍꯥꯏꯗꯅ ꯈꯨꯔꯥ ꯏꯕꯣꯆꯧꯕꯒꯤ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯔꯪ ꯄꯪ ꯍꯥꯏꯕ ꯑꯗꯒꯤ ꯄ꯭ꯂꯁꯇꯔ ꯇꯧꯕꯗꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛ ꯁꯤꯟꯅꯔꯦ, ꯁꯤꯟꯐꯝ ꯑꯃꯗꯤ ꯈꯪꯅ ꯇꯣꯡꯅꯔꯒꯅꯦꯅ ꯍꯥꯏꯈꯤꯕꯗꯨ ꯃꯥꯅ ꯑꯇꯣꯞꯄ ꯃꯌꯥꯡ ꯅꯨꯄꯥ ꯑꯃ ꯅꯦꯛꯏ, ꯃꯥ ꯑꯣꯏꯅ ꯁꯨꯍꯜꯂꯅꯦꯗꯅ ꯍꯦꯛꯇꯃꯛ ꯌꯥꯔꯛꯇꯦ꯫ ꯍꯟꯗꯛꯇꯤ ꯗꯥꯎ ꯊꯨꯝꯁꯦ ꯏꯌꯥ ꯌꯥꯗꯦ꯫ ꯑꯗꯨꯅ ꯃꯥꯏꯕꯤ ꯑꯃꯨꯛꯇꯪ ꯇꯥꯟꯅ ꯊꯣꯛꯂꯒ ꯇꯧꯁꯤ꯫ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯀꯔꯤ ꯇꯧꯁꯤꯜꯂꯕꯅꯣ ꯈꯪꯗꯦ"꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛꯇ ꯒꯨꯗ꯭ꯔꯨꯡ ꯂꯥꯎꯅ ꯆꯠꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ꯫ ꯑꯗꯨꯝꯅ ꯒꯨꯗ꯭ꯔꯨꯡ ꯂꯥꯎꯅ ꯆꯠꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯇꯦꯛ ꯑꯃꯈꯛꯇꯅꯤ ꯆꯠꯈꯤꯕꯗꯣ꯫ ꯆꯣꯡꯊꯈꯤꯕ ꯑꯃꯗꯤ ꯂꯦꯞꯄꯒ ꯂꯩꯈꯤꯕꯒꯤ ꯀꯔꯤꯃꯇ ꯁꯥꯍꯨꯝ ꯐꯪꯗꯦ꯫ ꯑꯗꯨꯝꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯒꯨꯗ꯭ꯔꯨꯡ ꯂꯥꯎꯅ ꯆꯠꯈ꯭ꯔꯒ ꯇꯨꯃꯤꯟ ꯂꯩꯈꯤꯕ ꯑꯗꯨꯗ ꯁꯅꯥꯟꯕꯤꯗꯤ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯗꯨꯅ ꯅꯣꯍꯦꯟꯗ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯍꯦꯟꯅ "ꯀꯩꯁꯨ ꯇꯧꯔꯣꯏ, ꯏꯃꯨꯡꯗ ꯆꯪꯉꯛꯄꯗꯤ ꯃꯣꯏ ꯀꯩꯁꯨ ꯉꯝꯃꯣꯏꯀꯣ. ꯐꯔꯦꯁꯦ, ꯄꯣꯊꯥꯅꯕ ꯑꯗꯨꯝ ꯇꯧꯔꯣ. ꯃꯇꯝꯁꯦ ꯄꯨꯡ 1 ꯍꯦꯜꯂꯕꯅꯤ. ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯀꯌా ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ. ꯃꯈꯣꯏ ꯑꯁꯤꯒꯤ ꯍꯦꯛ ꯈꯟꯕꯗ ꯑꯩꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯒꯅꯨ. ꯉꯝꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯣꯖꯥ ꯑꯃꯥꯏꯕ ꯊꯝꯕꯧꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯇꯥꯟꯅꯔꯨꯈꯤꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯑꯗꯨꯃꯛ ꯇꯨꯝꯅꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯅꯣꯍꯦꯟ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯃꯍꯥꯛ ꯑꯃꯥꯏꯕ ꯊꯝꯕꯧꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧ ꯃꯍꯥꯛꯁꯨ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯍꯦꯟ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯝꯕꯧꯅ "ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯑꯌꯨꯛꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅ? ꯃꯥꯒꯤ ꯂꯨꯄꯥ 500 ꯑꯩꯅ ꯉꯍꯥꯟ ꯁꯣꯛꯈꯤꯕꯗꯨ ꯊꯧꯕ ꯂꯥꯛꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯄꯩꯁꯥ ꯇꯣꯟꯕ ꯃꯤꯁꯤꯡꯁꯦ ꯑꯍꯤꯡ ꯇꯨꯝꯗꯦꯗꯀꯣ"꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯍꯦꯟ ꯆꯪꯁꯤꯜꯂꯛꯂꯒ "ꯏꯄꯨ, ꯑꯩ ꯈꯨꯔꯨꯝꯖꯔꯤ"꯫ "ꯑꯦꯍꯦ, ꯌꯥꯔꯦ. ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯉꯍꯥꯟ ꯃꯈꯩ ꯂꯥꯛꯄꯗꯤ ꯈꯨꯔꯨꯝꯗꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯏꯄꯨ ꯀꯥꯏꯅ. ꯍꯥꯏ, ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯈꯨꯔꯥ ꯀꯧꯗꯥꯏꯅꯦ"꯫ "ꯍꯣꯏꯅꯦ, ꯈꯨꯔꯥ. ꯍꯥꯎꯅꯦ. ꯑꯩꯁꯤ ꯀꯩꯅꯣꯝꯃ ꯅꯪꯒꯤ ꯄꯩꯁꯥꯗꯨꯔꯣ? ꯑꯩ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯡꯉꯛꯀꯦꯀꯣ". "ꯈꯨꯔꯥ ꯃꯥꯏꯕ, ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤꯗꯤ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ. ꯑꯩ ꯈꯨꯔꯥꯗ ꯄꯩꯁꯥ ꯂꯩ ꯀꯥꯁꯤ ꯀꯥꯎꯔꯨꯔꯦꯗ". "ꯅꯤꯡꯁꯤꯡꯉꯝꯕꯁꯨ ꯐꯔꯝꯗꯧꯅꯤꯅꯦ.
ꯀꯔꯤꯒꯤꯅꯣꯅꯦ ꯑꯗꯨꯗꯤ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯑꯩꯗꯤ ꯅꯪꯒꯤ ꯄꯩꯁꯥ ꯈꯔ ꯂꯩꯈꯤꯕꯗꯨꯒꯤ ꯎꯔꯨꯕꯩ ꯅꯤꯡꯉꯨꯔꯦ ꯈꯨꯔꯥ ꯁꯨꯝꯗꯧꯕꯅꯤ ꯑꯩꯒꯤ ꯌꯨꯝꯗꯣ ꯅꯣꯡꯉꯪ ꯅꯤꯅꯤ ꯍꯨꯝꯅꯤ ꯉꯁꯤ ꯃꯔꯤ ꯃꯉꯥꯅꯤ ꯁꯨꯔꯦ ꯃꯊꯛꯁꯤꯗ ꯗꯨꯡ ꯗꯨꯡꯕꯨ ꯆꯠꯄꯋꯣ ꯃꯤ ꯀꯞꯄꯒꯤ ꯃꯈꯣꯜꯕꯨ ꯇꯥꯕꯋꯣ ꯑꯗꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟ ꯀꯥꯁꯤꯅ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯀꯔꯤ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯕꯗꯨ ꯈꯨꯔꯥ ꯃꯥꯏꯕꯒ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕ ꯅꯪꯒꯤꯗꯣ ꯚꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯇꯤꯟ ꯍꯤꯀꯥꯞ ꯇꯦꯛꯀꯥꯞ ꯄꯣꯠꯁꯦꯝ ꯖꯥꯗꯨꯒꯥꯏꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯂꯒꯅꯤ ꯑꯩ ꯑꯃꯨꯛꯇꯪ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯌꯦꯡꯒꯦꯀꯣ ꯑꯩꯁꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯀꯗꯕ ꯂꯩꯕꯅꯤ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯑꯩ ꯂꯥꯛꯂꯒꯦ ꯑꯗꯨꯒ ꯂꯥꯏ ꯑꯃ ꯈꯨꯔꯨꯝ ꯊꯣꯛꯁꯤ ꯑꯗꯨꯒꯅꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯣ ꯍꯥꯏꯕꯗꯨ ꯑꯩ ꯂꯥꯛꯂꯒ ꯌꯦꯡꯂꯔꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯅꯍꯥꯛ ꯍꯜꯂꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯣꯏꯅ ꯂꯥꯛꯂꯒꯦꯀꯣ ꯍꯣꯏ ꯑꯗꯨꯗꯤ ꯈꯨꯔꯥ ꯃꯥꯏꯕ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯑꯩꯗꯤ ꯃꯥꯒꯤ ꯄꯩꯁꯥꯗꯣ ꯊꯧꯕ ꯂꯥꯛꯂꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯃꯁꯤꯒꯤ ꯅꯣꯍꯦꯟ ꯍꯥꯏꯕꯁꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯄꯥꯏꯈꯠꯂꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ ꯃꯁꯤ ꯄꯩꯁꯥ ꯈꯔ ꯃꯁꯤ ꯂꯧꯊꯣꯛꯇꯕ ꯌꯥꯗꯦ ꯐꯩ ꯈꯪꯒꯅꯤꯗꯅ ꯃꯥꯒꯤ ꯌꯨꯝꯗ ꯇꯧꯔꯤꯕꯗꯨꯅ ꯀꯔꯤ ꯇꯧꯔꯤꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯊꯝꯕꯧ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯇꯧꯍꯧꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯊꯝꯕꯧ ꯅꯣꯍꯦꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯍꯦꯟꯁꯨ ꯍꯥꯟꯅꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯊꯝꯕꯧꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅ ꯊꯝꯕꯧ ꯍꯦꯛ ꯂꯥꯛꯄꯒ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯁꯤꯟꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯃꯗꯤ ꯃꯊꯛ ꯃꯈꯥ ꯐꯖꯅ ꯌꯦꯡꯊꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯈꯪꯂꯕꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯥꯖꯤꯜꯂꯛꯂꯤꯕꯅꯤ ꯀꯥꯞꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯊꯝꯕꯧꯅ ꯏꯕꯨꯡꯉꯣ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ ꯃꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯈ꯭ꯔꯕ ꯖꯥꯠꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯂꯥꯏ ꯑꯗꯣ ꯅꯈꯣꯏꯒꯤ ꯑꯁꯤꯗ ꯆꯪꯉꯒ ꯃꯍꯥꯛꯀꯤ ꯀꯥꯏꯗꯣꯡꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯏ ꯑꯃ ꯊꯣꯛ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯑꯗꯨꯃꯛ ꯂꯣꯏꯔ ꯄꯣꯠꯅꯤꯗ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕꯖꯥꯠ ꯅꯠꯇꯦ ꯃꯁꯤꯗ ꯊꯥꯔꯛꯂꯤꯕꯁꯤ ꯂꯥꯏ ꯃꯆꯥ ꯄꯤꯁꯛ ꯑꯗꯨꯕꯨ ꯂꯥꯏꯁꯤ ꯂꯪꯍꯦꯡꯃꯨꯛ ꯆꯥꯎꯕ ꯂꯥꯏꯅꯤꯅꯦ ꯅꯈꯣꯏꯅ ꯀꯤꯔꯤꯕꯁꯤ ꯀꯤꯔꯨꯅꯨꯀꯣ ꯈꯨꯔꯥ ꯃꯥꯏꯕꯅꯗꯤ ꯇꯥꯛꯄꯤꯔꯤ ꯑꯩꯈꯣꯏꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯌꯥ ꯈꯪꯗꯕꯅꯤꯅ ꯂꯥꯏꯅꯦꯕꯨ ꯍꯥꯏꯔꯕꯗꯤ ꯂꯥꯡꯍꯤꯞꯄꯨ ꯑꯣꯏꯒꯦꯔꯥ ꯃꯨꯕꯨ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯗꯤ ꯄꯪꯀꯤꯗ ꯀꯤꯔꯕꯖꯥꯠꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯨꯝꯗꯧꯔꯁꯤ ꯍꯣꯔꯦꯟ ꯂꯥꯏ ꯈꯨꯔꯝꯅꯕ ꯄꯣꯠꯂꯝ ꯆꯩꯔꯝꯗꯨ ꯑꯩ ꯍꯥꯏꯔꯒꯦ ꯁꯦ ꯌꯦꯟꯕꯥ ꯂꯥꯕ ꯑꯆꯧꯕ ꯑꯃ ꯌꯦꯜꯍꯤꯡ ꯊꯥꯁꯤ ꯑꯗꯨꯒꯅꯦ ꯏꯟꯕ ꯌꯥꯕ ꯐꯤ ꯈꯨꯗꯩ ꯃꯇꯦꯛ ꯑꯃꯇꯪ ꯌꯥꯎꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯩꯔꯝ ꯂꯩꯔꯝ ꯀꯕꯣꯛ ꯑꯃꯗꯤ ꯂꯐꯣꯏ ꯂꯐꯥꯡꯅꯆꯤꯡꯕꯗꯨꯗꯤ ꯑꯩ ꯆꯦꯗ ꯏꯔꯝꯂꯒꯦ ꯑꯁꯨꯝꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯇꯤ ꯅꯣꯍꯦꯟꯅ ꯑꯗꯨꯗꯤ ꯈꯨꯔꯥ ꯃꯥꯏꯕ ꯍꯣꯔꯦꯟ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯨꯔꯒꯦ ꯑꯗꯨꯒ ꯊꯕꯛ ꯑꯁꯤ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯊꯕꯛ ꯑꯗꯨ ꯇꯧꯔꯝꯗꯥꯏꯗ ꯏꯔꯨꯖ ꯃꯥꯏꯊꯖꯗꯕ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯏꯔꯨꯖ ꯃꯥꯏꯊꯖꯔꯝꯂꯣ ꯑꯗꯨꯒ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯁꯨ ꯂꯥꯡꯂꯝꯂꯣ ꯑꯩ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯛꯀꯦ ꯈꯨꯔꯨꯝꯕꯗꯤ 8:30 9 ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯈꯨꯔꯨꯝꯒꯗꯕꯅꯤ ꯂꯥꯏ ꯑꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯊꯣꯛꯂꯛꯂꯤꯕꯁꯤ ꯄꯨꯡ 9 ꯍꯧꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯆꯥꯛꯊꯥ ꯈꯔ ꯄꯤꯔꯒ ꯍꯜꯍꯟꯈꯤꯁꯤꯀꯣ ꯍꯣꯏ ꯑꯗꯨꯗꯤ ꯈꯨꯔꯥ ꯃꯥꯏꯕ ꯑꯩꯈꯣꯏ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯨ ꯂꯥꯡꯖꯔꯝꯂꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯝꯕꯧ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯠꯈꯤ ꯁꯣꯝꯗꯗꯤ ꯅꯣꯍꯦꯟ ꯑꯃꯗꯤ ꯁꯅꯥꯟꯕꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯍꯥꯏꯔꯝꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯩꯗꯨꯅ ꯁꯤꯟꯕ ꯂꯥꯡꯕ ꯍꯧꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯁꯤꯟꯕ ꯂꯥꯡꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯑꯃꯥꯏꯕ ꯊꯝꯕꯧꯕꯨ ꯂꯥꯛꯄ ꯉꯥꯏꯈꯤ ꯁꯣꯝꯗꯅ ꯁꯅꯥꯟꯕꯤꯗꯤ ꯃꯆꯥꯁꯤꯡꯒꯤ ꯃꯕꯨꯛ ꯂꯥꯝꯂꯅꯤ ꯈꯜꯂꯗꯨꯅ ꯆꯥꯛ ꯊꯣꯡꯒꯠꯈ꯭ꯔꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8:30 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯃꯥꯏꯕ ꯊꯝꯕꯧ ꯂꯥꯛꯂꯦ ꯅꯣꯍꯦꯟ ꯑꯃꯗꯤ ꯁꯅꯥꯟꯕꯤꯗꯤ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯊꯝꯕꯧ ꯃꯁꯥ ꯅꯥꯟꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯍꯥꯏ ꯅꯣꯍꯦꯟ ꯑꯩꯅ ꯍꯥꯏꯕꯁꯤꯡꯗꯨ ꯏꯕꯣ ꯂꯥꯡꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯅꯣꯍꯦꯟꯅ ꯂꯣꯏꯅꯃꯛ ꯂꯥꯡꯕ ꯂꯣꯏꯖꯔꯕꯅꯤ ꯑꯣꯖꯥ ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ ꯅꯣꯍꯦꯟ ꯅꯪꯒꯤꯁꯤꯕꯨ ꯂꯥ ꯌꯥꯎꯗꯕꯒꯨꯝ ꯇꯧꯏꯅꯦꯍꯦ ꯍꯥꯏ ꯂꯥꯗꯤ ꯑꯩꯁꯨ ꯀꯥꯎꯗꯨꯅ ꯍꯥꯏꯔꯝꯗ꯭ꯔ ꯃꯥꯜꯂꯦ ꯂꯥ ꯈꯔ ꯊꯧꯔꯥꯡ ꯇꯧꯁꯤꯅꯦ ꯑꯣꯖꯥ ꯈꯨꯔꯥꯅ ꯍꯥꯏꯕꯗ ꯌꯥꯎꯗꯕꯗꯨꯗ
ꯑꯩ ꯆꯪꯂꯣꯏꯗ꯭ꯔꯥꯅ ꯈꯟꯖꯔꯝꯕꯅꯤ ꯑꯗꯨ ꯆꯪꯗꯤ ꯆꯪꯅꯩ ꯍꯥꯏꯅ ꯑꯩ ꯏꯃꯨꯡꯒ ꯊꯧꯔꯥꯡ ꯇꯧꯔꯒ ꯊꯝꯃꯤ ꯂꯧꯊꯣꯛꯆꯔꯛꯀꯦ ꯍꯣꯏꯅꯦ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯥꯏꯕꯁꯤꯗꯤ ꯂꯥꯗ ꯍꯥꯞꯄꯒ ꯈꯣꯏꯔꯝꯒꯗꯕꯅꯤ ꯄꯨꯊꯣꯔꯣ ꯄꯨꯊꯣꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯅꯣꯍꯦꯟꯅ ꯂꯥ ꯑꯗꯨ ꯄꯨꯊꯣꯔꯛꯂꯤ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯂꯥ ꯑꯗꯨꯗ ꯄꯨꯝꯅꯃꯛ ꯊꯦꯡꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯧ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯇꯤꯟꯌꯦꯠꯂꯤꯕ ꯂꯥꯏꯌꯦꯠꯂꯤꯕ ꯂꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯑꯃꯥꯏꯕ ꯊꯝꯕꯧꯗ ꯀꯔꯤꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯀꯥꯝꯊꯣꯛꯄꯗ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯐꯈꯤꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯩꯁꯥ ꯈꯔ ꯄꯥꯝꯕ ꯄꯣꯠꯁꯤ ꯆꯥꯎꯊꯣꯛꯍꯟꯅꯤꯡꯕꯗꯒꯤ ꯃꯍꯥꯛꯅ ꯑꯖꯥ ꯄꯨꯖꯥꯒꯤ ꯄꯣꯠꯂꯝ ꯀꯀꯥꯏꯗꯅ ꯃꯍꯥꯛꯅ ꯍꯥꯞꯆꯤꯜꯂꯤꯕꯅꯤ ꯀꯠꯂꯤꯕ ꯈꯨꯗꯩ ꯃꯇꯦꯛ ꯑꯃꯗꯤ ꯌꯦꯜ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯊꯝꯕꯧ ꯌꯥꯝꯅꯗꯤ ꯍꯩꯕ ꯑꯃꯥꯏꯕꯅꯤ ꯑꯗꯨꯕꯨ ꯍꯩꯕꯒꯤ ꯃꯇꯤꯛ ꯃꯍꯥꯛ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯆꯥꯎꯏ ꯄꯩꯁꯥꯗ ꯈꯔ ꯆꯣꯞꯄ ꯃꯥꯏꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯝꯕꯧꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯌꯦꯜ ꯑꯗꯣ ꯌꯦꯜꯍꯤꯡ ꯊꯥꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯌꯦꯜ ꯑꯁꯤ ꯅꯈꯣꯏꯅ ꯆꯥꯍꯩꯗꯦ ꯑꯗꯨꯒ ꯁꯤꯗ ꯀꯠꯂꯤꯕ ꯂꯐꯣꯏ ꯂꯐꯥꯡ ꯑꯃꯗꯤ ꯀ꯭ꯋꯥꯅꯆꯤꯡꯕꯁꯤ ꯅꯈꯣꯏ ꯑꯃꯠꯇ ꯆꯥꯒꯅꯨ ꯑꯩꯅ ꯄꯨꯕ ꯌꯥꯕ ꯄꯨꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯩꯅ ꯆꯥꯔꯨꯔꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯤ ꯅꯈꯣꯏꯅꯁꯨ ꯀꯔꯤꯃꯠꯇ ꯆꯥꯒꯅꯨ ꯁꯤꯖꯤꯟꯅꯒꯅꯨ ꯂꯣꯏꯅꯃꯛ ꯇꯨꯔꯦꯜꯗ ꯂꯪꯊꯈꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯈꯨꯔꯥ ꯃꯥꯏꯕ ꯑꯝꯇ ꯉꯥꯏꯕꯤꯈꯣꯅꯤ ꯀꯔꯤ ꯇꯧꯔꯒꯦ ꯏꯕꯨꯡꯉꯣ ꯅꯣꯍꯦꯟ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯂꯨꯄꯥ 500ꯁꯤ ꯄꯥꯏꯕꯤꯈꯣ ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ ꯅꯈꯣꯏꯒꯤꯕꯨ ꯍꯥꯏ ꯃꯇꯨꯡ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯑꯣ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯥꯖꯤꯜꯂꯛꯂꯤꯕ ꯃꯥꯏꯕꯁꯤꯕꯨꯉꯣ ꯍꯩꯕ ꯍꯩꯇꯕ ꯈꯔ ꯈꯔꯗꯤ ꯇꯧꯔꯛꯀꯗꯧꯔꯤꯕ ꯃꯥꯜꯂꯤ ꯃꯍꯥꯛꯇꯤ ꯇꯝꯈꯠꯂꯛꯂꯤꯕꯅꯤꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯆꯥꯡ ꯌꯦꯡꯗꯨꯅ ꯂꯩꯕ ꯃꯥꯜꯂꯤ ꯉꯥꯏꯈꯣ ꯅꯈꯣꯏꯁꯤꯕꯨ ꯍꯟꯗꯛꯁꯤꯕꯨ ꯇꯧꯔꯨꯕ ꯊꯕꯛ ꯑꯁꯤ ꯃꯪꯒꯣꯜ ꯏꯋꯣꯏ ꯑꯣꯏꯗꯕ꯭ꯔꯣ ꯈꯨꯔꯥ ꯑꯣꯏꯗꯤꯅꯦ ꯈꯨꯔꯥ ꯀꯗꯥꯏꯗꯒꯤ ꯂꯩꯃꯥꯡ ꯌꯦꯠꯄ ꯏꯃꯨꯡꯅꯕꯨ ꯀꯗꯥꯏꯗꯒꯤ ꯆꯥꯎꯈꯠꯄ ꯉꯝꯒꯗꯒꯦ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯕꯨꯉꯣ ꯂꯥꯏ ꯆꯠꯈꯤꯄꯤ ꯆꯪꯉꯦꯅꯦꯍꯦ ꯅꯈꯣꯏꯅ ꯇꯧꯔꯛꯄ ꯊꯕꯛꯁꯦ ꯈꯦꯠꯊꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯐꯔꯦ ꯂꯥꯏ ꯆꯠꯈꯤꯄꯤ ꯈꯣꯏꯔꯝꯕꯗꯨꯅ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯈꯣꯏꯔꯝꯁꯤ ꯅꯣꯡꯃ ꯈꯨꯗꯤꯡꯒꯤ ꯂꯥꯏ ꯄꯪꯈꯣꯏꯗ ꯈꯣꯏꯔꯝꯕꯁꯨ ꯌꯥꯗꯦꯀꯣ ꯐꯔꯦ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯔꯨ ꯂꯥꯎ ꯑꯩꯗꯤ ꯀꯥꯎꯒꯜꯂꯤ ꯌꯥꯔꯦ ꯄꯩꯁꯥꯒꯗꯤ ꯌꯥꯔꯦ ꯑꯩ ꯆꯠꯂꯦ ꯈꯨꯔꯥ ꯂꯨꯄꯥ 100ꯁꯨ ꯄꯥꯏꯕꯤꯈꯣ ꯐꯔꯦ 100ꯗꯤ ꯄꯤꯔꯛꯑꯣ ꯑꯩ ꯄꯥꯏꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯊꯝꯕꯧꯗꯣ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯁꯥꯗꯨꯅ ꯅꯣꯍꯦꯟꯗꯒꯤ ꯂꯨꯄꯥ 100 ꯑꯃꯨꯛ ꯗꯈꯤꯅꯥ ꯑꯗꯨ ꯂꯧꯔꯒ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ ꯊꯝꯕꯧꯅ ꯀꯣꯟꯗꯨꯅ ꯄꯨꯔꯛꯂꯤꯕ ꯌꯦꯟꯕꯥ ꯑꯗꯨꯗꯤ ꯂꯨꯄꯥ 9,000 ꯄꯤꯗꯨꯅ ꯂꯩꯔꯨꯔꯤꯕꯅꯤ ꯑꯗꯨꯒ ꯈꯨꯗꯩ ꯃꯇꯦꯛ ꯂꯐꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯥꯡꯕꯗ ꯂꯨꯄꯥ 3,000 ꯂꯣꯝ ꯆꯪꯂꯤꯕꯅꯤ ꯑꯗꯨꯒꯨꯝꯂꯕ ꯄꯣꯠꯌꯥꯝ ꯑꯗꯨ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯗꯈꯤꯅꯥ ꯂꯧꯗꯕꯁꯨ ꯌꯥꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯥꯗꯨꯅ ꯗꯈꯤꯅꯥ ꯀꯣꯛꯄꯤꯔꯤꯕꯅꯤ ꯅꯣꯍꯦꯟ ꯑꯃꯗꯤ ꯁꯅꯥꯟꯕꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤꯅ ꯑꯃꯥꯏꯕ ꯊꯝꯕꯧꯁꯤ ꯄꯨꯛꯆꯦꯜ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗꯀꯣ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯝꯕꯧ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯋꯥꯈꯜꯒꯁꯨ ꯅꯨꯡꯉꯥꯏꯔꯤ ꯃꯣꯏꯗꯒꯤ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯌꯦꯟꯗꯒꯤ ꯀꯩꯗꯒꯤ ꯂꯐꯣꯏꯗꯒꯤ ꯂꯇꯪꯗꯒꯤ ꯀ꯭ꯋꯥꯗꯒꯤ ꯐꯤꯔꯣꯟ ꯀꯠꯂꯛꯂꯤꯕꯁꯤꯡ ꯑꯁꯤ ꯄꯥꯁꯜꯂꯨꯔꯕꯗꯤ ꯂꯨꯄꯥ 1,000-2,000ꯗꯤ ꯑꯗꯨꯝ ꯑꯣꯏꯔꯒꯅꯤ ꯃꯁꯤ ꯌꯥꯎꯔꯕꯅꯤꯅ ꯌꯥꯔꯦ ꯍꯥꯏꯗꯅ ꯑꯩꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯥꯔꯤꯕꯅꯤ ꯃꯣꯏꯗꯤ ꯃꯗꯨ ꯈꯪꯄꯣꯟꯗꯦꯅꯦ ꯁꯤꯅꯤꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯚꯣꯠ ꯂꯦꯞꯄ ꯃꯤꯁꯤꯡꯅ ꯇꯧꯔꯤꯕꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯧꯊꯣꯛꯂꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯐꯕ ꯁꯥꯕ ꯁꯦꯔꯥ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗꯒꯤ ꯑꯩꯅ ꯂꯧꯕ ꯌꯥꯕ ꯈꯔꯗꯤ ꯂꯧꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯥꯏ ꯈꯔ ꯊꯥꯖꯤꯜꯂꯒ ꯃꯗꯨꯕꯨ ꯑꯃꯨꯛ ꯇꯥꯟꯊꯣꯛꯄ ꯁꯥꯔꯒ ꯁꯦꯜ ꯂꯧꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯊꯝꯕꯧ ꯃꯌꯨꯝ ꯑꯗꯨꯃꯛ ꯌꯧꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯁꯅꯥꯟꯕꯤ ꯑꯃꯗꯤ ꯅꯣꯍꯦꯟ ꯀꯔꯤ ꯑꯃꯇ ꯇꯧꯔꯛꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯤꯀꯞ ꯁꯨꯡꯊꯣꯛꯇꯅ ꯅꯣꯡ ꯑꯗꯨꯃꯛ ꯉꯥꯟꯈ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯍꯦꯛ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯣꯡ ꯉꯥꯟꯗꯨꯅ ꯂꯩꯔꯝꯕꯁꯤꯗ ꯃꯈꯣꯏ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯉꯁꯤ ꯑꯍꯤꯡꯁꯤꯗꯤ ꯇꯨꯝꯂꯦꯗꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯅꯥꯟꯕꯤ ꯑꯃꯗꯤ ꯅꯣꯍꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯩꯔꯛꯂꯕ ꯃꯇꯨꯡ ꯅꯣꯡꯃ 9-10 ꯂꯩꯔꯒ ꯑꯃꯨꯛ ꯌꯨꯝ ꯑꯗꯨꯗ ꯍꯧꯔꯛꯂꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟꯁꯤꯡꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯍꯧꯗꯣꯡ ꯆꯤꯛꯅꯕ ꯑꯃꯗꯤ ꯆꯨꯝ ꯆꯤꯛꯅꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯨꯏꯁꯤꯡꯅ ꯂꯥꯡꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯛ ꯑꯁꯤ ꯂꯥꯟꯗꯨꯅ ꯀ꯭ꯋꯥꯛꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯈꯣꯡꯗꯨꯅ ꯄꯥꯏꯕꯅꯆꯤꯡꯕ ꯎꯃꯪꯒꯣꯜꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯔꯛꯂꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯁꯅꯥꯟꯕꯤ ꯑꯃꯗꯤ ꯅꯣꯍꯦꯟ ꯀꯔꯤꯅꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ ꯖꯥꯠꯂꯥ ꯃꯥꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯇꯧꯔꯛꯂꯕ ꯖꯥꯠꯂꯥ ꯐꯩ ꯍꯟꯗꯛꯇꯤ
ꯈꯨꯔꯥ ꯊꯝꯕꯧꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯌꯦꯠꯄ ꯄꯤꯔꯤꯕ ꯃꯥꯏꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯍꯥꯡꯗꯣꯛꯇꯕ ꯌꯥꯔꯔꯣꯏ ꯐꯩ ꯃꯥ ꯍꯦꯛ ꯈꯪꯉꯛꯄꯒ ꯑꯩꯅ ꯃꯥꯕꯨ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯗꯕ ꯌꯥꯔꯔꯣꯏ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯣꯟꯕ ꯍꯩꯕ ꯃꯆꯤꯟꯗꯨ ꯁꯨꯒꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯉꯝꯗꯅꯕ ꯃꯈꯣꯡꯗꯨ ꯊꯨꯗꯦꯛꯄ꯭ꯔꯥ ꯑꯃꯗꯤ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯅꯣꯍꯦꯟꯗꯣ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯇꯝꯗꯨ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯅꯨꯃꯤꯠꯅꯤ ꯁꯅꯥꯟꯕꯤ ꯑꯃꯗꯤ ꯅꯣꯍꯦꯟꯅ ꯆꯠꯂꯨꯕ ꯊꯕꯛ ꯑꯃ ꯃꯥꯡꯒꯣꯜ ꯑꯣꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯗꯨꯅ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯁꯤꯡꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯌꯥꯝꯅ ꯀꯟꯅ ꯊꯤꯗꯣꯛ ꯈꯨꯗꯣꯛꯇꯨꯅ ꯂꯥꯛꯅꯔꯤꯉꯩ ꯇꯥꯟꯖꯥꯅꯤ ꯃꯇꯝ ꯑꯗꯨꯗ ꯄꯗ꯭ꯔ ꯄꯗ꯭ꯔ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯅꯣꯡ ꯑꯗꯣ ꯖꯝ ꯖꯝ ꯍꯩꯊꯔꯛꯂꯤ ꯑꯁꯨꯝꯅ ꯅꯣꯡ ꯍꯩꯊꯔꯛꯄ ꯑꯗꯨꯗ ꯑꯃꯅ ꯉꯥꯡꯅꯕ ꯑꯃꯅ ꯉꯥꯡꯅꯕꯗꯣ ꯇꯥꯟꯅꯗꯕꯗꯒꯤ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯔꯤ ꯑꯁꯨꯝꯅ ꯅꯣꯍꯦꯟ ꯑꯃꯗꯤ ꯁꯅꯥꯟꯕꯤꯅ ꯋꯥ ꯀꯟꯅ ꯀꯟꯅ ꯍꯥꯏꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯅꯣꯍꯦꯟꯅ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯃꯄꯥ ꯆꯥꯟꯅꯅ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯍꯌꯦꯡꯗꯤ ꯆꯥꯛ ꯈꯔ ꯉꯜꯂꯨꯀꯣ ꯍꯥꯏꯗꯨꯅ ꯅꯣꯍꯦꯟꯅ ꯍꯥꯏꯔꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯅꯣꯍꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯣꯍꯦꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯩꯗ ꯍꯥꯏꯔꯦ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯖꯔꯛꯄꯗꯒꯤ ꯃꯍꯥꯛ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯟꯕꯤꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯅꯣꯍꯦꯟꯅ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯟꯕꯤ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯅꯣꯍꯦꯟꯗ ꯍꯥꯏꯔꯕꯗ ꯅꯣꯍꯦꯟꯅ ꯅꯣꯡꯁꯤꯅ ꯇꯥꯕꯒꯤ ꯃꯩꯒ ꯂꯥꯛꯇꯕꯅꯦ ꯏꯃꯝ ꯃꯝꯂꯗꯅ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕꯁꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯍꯦꯟꯅ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥ ꯑꯃꯗ ꯇꯥꯕ ꯅꯠꯇꯦ ꯅꯣꯡ ꯃꯈꯣꯜ ꯑꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯦ ꯅꯣꯍꯦꯟꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯟꯕꯤꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯅꯣꯍꯦꯟꯅ ꯑꯩꯅ ꯅꯉꯣꯟꯗ ꯉꯁꯥꯏ ꯋꯥ ꯍꯥꯏꯕꯗ ꯑꯩꯒ ꯈꯣꯟꯖꯦꯜ ꯆꯞ ꯃꯥꯟꯅꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯋꯥ ꯍꯥꯏꯔꯛꯄꯒꯨꯝ ꯇꯧꯈꯤꯕꯅꯤꯅꯦ ꯑꯗꯨꯒꯤꯅꯤꯅꯦ ꯑꯩꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯕꯁꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯥꯟꯕꯤꯅ ꯀꯅꯥꯁꯨ ꯂꯩꯇꯦꯗ ꯅꯃꯤ ꯑꯣꯏꯔꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯆꯥꯛ ꯑꯗꯣ ꯅꯤꯡꯊꯤꯅ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯅꯔꯛꯂꯤ ꯁꯅꯥꯟꯕꯤ ꯑꯃꯗꯤ ꯅꯣꯍꯦꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯂꯩꯖꯩ ꯃꯈꯣꯏ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯑꯉꯥꯡ ꯂꯣꯏꯅꯃꯛ ꯑꯣꯏꯔꯤ ꯁꯅꯥꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯅꯤ ꯈꯔ ꯆꯥꯎꯔꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯤꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯑꯗꯨꯃꯛ ꯇꯨꯝꯃꯤꯟꯅꯩ ꯑꯉꯥꯡ ꯑꯅꯤꯗꯨꯗꯤ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯨꯔꯕꯅꯤꯅ ꯇꯥꯈꯤꯕꯒ ꯕꯣꯝ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ ꯑꯗꯨꯒ ꯁꯅꯥꯟꯕꯤ ꯑꯃꯗꯤ ꯅꯣꯍꯦꯟ ꯃꯈꯣꯏ ꯑꯅꯤꯗꯤ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯂꯩꯔꯤ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯁꯨ ꯄꯗ꯭ꯔ ꯑꯃꯨꯛ ꯇꯥꯒꯗꯕꯒꯤ ꯇꯧꯔꯛꯂꯤ ꯅꯣꯍꯦꯟꯅ ꯅꯣꯡꯁꯤ ꯑꯃꯨꯛ ꯇꯥꯒꯗꯧꯕ ꯃꯥꯜꯂꯦ ꯁꯨꯃꯥꯏꯅ ꯅꯣꯡꯁꯤ ꯆꯤꯐꯦꯠ ꯇꯥꯕꯁꯤ ꯇꯨꯝꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯄꯣꯠꯅꯤ ꯀꯥꯟꯗꯦ ꯃꯃꯥ ꯇꯨꯝꯃꯅꯕ ꯇꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯍꯧꯗꯣꯡ ꯑꯅꯤ ꯆꯤꯛꯅꯔꯛꯂꯤ ꯍꯧꯗꯣꯡ ꯑꯅꯤ ꯑꯗꯨꯅ ꯈꯣꯔꯣ ꯈꯣꯀꯥꯏꯅꯕ ꯃꯈꯩ ꯌꯥꯝꯅ ꯁꯥꯊꯤꯅ ꯍꯧꯗꯣꯡ ꯆꯤꯛꯅꯔꯛꯄ ꯑꯗꯨꯗ ꯅꯣꯍꯦꯟ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯗꯨꯒ ꯗꯣꯁꯂꯥꯏꯠ ꯑꯃ ꯄꯥꯏꯗꯨꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯑꯁꯨꯝꯅ ꯅꯣꯍꯦꯟꯅ ꯀꯣꯏꯊꯤ ꯊꯤꯔꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯍꯧꯗꯣꯡ ꯆꯤꯛꯅꯔꯝꯕ ꯑꯗꯨꯁꯨ ꯇꯣꯛꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯍꯦꯟꯅ ꯀꯗꯥꯏꯗꯒꯤ ꯀꯝꯗꯧꯅ ꯆꯪꯂꯛꯂꯤꯕ ꯍꯧꯗꯣꯡꯅꯣꯅꯦ ꯅꯠꯇꯦꯅꯦ ꯆꯤꯛꯅꯐꯝ ꯏꯔꯩ ꯂꯩꯇꯕꯒꯨꯝ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯃꯈꯣꯏꯅ ꯆꯤꯛꯅꯔꯤꯕꯁꯤꯕꯨ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯉꯥꯎꯁꯤꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁꯨꯝꯅ ꯅꯣꯍꯦꯟ ꯃꯇꯣꯝꯇ ꯄꯉꯥꯡꯗ ꯉꯥꯡꯂꯒ ꯐꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯟꯕꯤꯅ ꯀꯅꯥ ꯑꯣꯏꯔꯝꯃꯒꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯧꯗꯣꯡꯗꯨꯕꯣ ꯃꯇꯝ ꯑꯗꯨꯗ ꯅꯣꯍꯦꯟꯅ ꯃꯃꯥꯡꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯑꯩꯅꯅꯦ ꯂꯤꯆꯩꯅꯁꯨ ꯀꯜꯂꯝꯂꯕꯅꯤ ꯑꯁ꯭ꯋꯥꯏ ꯊꯣꯛꯑꯒ ꯁꯤꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯄꯣꯟꯇꯦꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯅꯥꯟꯕꯤ ꯑꯁ ꯍꯧꯗꯣꯡ ꯍꯥꯞꯄꯗꯨꯗꯤ ꯌꯥꯝ ꯐꯠꯇꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ ꯑꯁꯨꯝꯅ ꯁꯅꯥꯟꯕꯤ ꯑꯃꯗꯤ ꯅꯣꯍꯦꯟ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯁꯅꯥꯟꯕꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯨꯝꯍꯧꯕ ꯅꯣꯍꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯐꯃꯨꯡ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯂꯝꯃꯤ ꯃꯁꯤꯗ ꯌꯥꯝꯅ ꯍꯦꯟꯅ ꯀꯤꯔꯤꯕꯅ ꯐꯃꯨꯡ ꯑꯗꯣ ꯏ ꯉꯥꯛꯇꯃꯛ ꯉꯥꯏꯔꯒ ꯂꯩꯔꯝꯂꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯀꯥꯡꯈꯜ ꯑꯗꯨꯁꯨ ꯏꯃꯟ ꯃꯟꯊꯔꯤ
iman manthabda natana machet jaga jaga su laung segairabani masidagi di sananbi kaino tawriba sibo haduna mahak phamung adudagi kumtharakli kangkhallado haidoklaga mahana adumla kangkhallado haidoklaga hek phamungdagi kumtharakpada mahaki yumado mirang tamak ngaiga leramlei yamna summosalle mansu yamna manthari sahi kaya milina trabijum amagumna yamna mosanna mirang ika karga pairaga jaga khudimak leiramba aduda sananbido kaino ene tawriba sibo karai chakrage maduna haiduna mahak patomta koithi thiri asomna sananbina nohenbu koithi thirakpa aduda sananbi yamna ngakpa ama thingnari madudi sananbina nohen amadi mahaki macha ani aduga loinana pulap oina nohen ga mokhoi punna laimaida asiba haksang oina targa leiribodo haujikti sananbina uri madu ubada sananbi punga ngaktuna sensilaktuna nohen amadi macha ani adubu kawraduna kana jengthana oina kablai adumna kablakpa aduta somduna kamdauri nohena sananbibu masa nomduna kanna haudoraklei asomna haudorakpa aduta sananbi mikap thorakpadadi kari mangno haujikidudi haiduna mahak sormapi honbaduta nohena hai mangda kari uribanoba adumna hanglakpada sananbina mamangda ukibasingada loinamak tamli matamrida nohena hera mangi wabo tumo haiduna dumak tumhalli asumna tawduna matam madu haukhri hojikti mathangi nongalakpaduda nohendo amaiba thambaugi manakta amukhana lakli amaiba thambawna nohen hek ubaga khangli mahak yum aduda karigumba kha tawri haiduna aibu koba laklibani haibisi ilaina thambawna thuma khanglabani matawaduda thambawna hai iunga nohen karino yama thaduna lakliba sibo ai na hafta aba leraga khoramse haibadubu hafta pharabrane adum na hairaputa nohena kadai thiki wanoda khura ngahanwai tawwa dumana yumasi amu horokle adugi sumathakta handak na mawng ama tawi hauduong chiknabu kariyu tumbaga mate jatra ponida madu aina laitanaraga phagadabani thoine hena khalunuda adu khura karigumba matabu haijagi karinu ni hibungo atei khura ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯂꯤꯕ ꯃꯥꯏꯕꯗꯨ ꯑꯩ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ ꯑꯩꯅ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏ ꯏꯕꯨꯡꯉꯣ ꯈꯟꯅ ꯆꯩꯅꯕ ꯐꯠꯇꯦꯀꯣ ꯑꯩꯅ ꯊꯣꯛꯄ ꯃꯥꯏꯕꯗꯨ ꯑꯩꯅ ꯊꯣꯛꯄ ꯇꯥꯏꯅꯒꯦ ꯑꯩꯅꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯛꯇꯅꯕ ꯉꯁꯤꯗꯣ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯑꯩꯅ ꯍꯥꯏꯈꯤꯒꯦ ꯃꯈꯥ ꯇꯥꯅ ꯇꯧꯔꯛꯂꯕꯗꯤ ꯅꯉꯣꯟꯗꯁꯨ ꯑꯩꯅ ꯃꯤꯁꯛ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯛꯊꯣꯛꯀꯅꯤꯀꯣ ꯐꯔꯦ horen numidang waramdu ai nogida laklage adugane lai khuram thoklasi nokhoigi imungda tinjet liba layat libadu lai chakhepinani lai chakhepidu tanthoknabagi damak ai aja puja changgadaba aja puja tawbuda langgadaba putnamak adu na se sida loinamak ina thamlabani masi puraga chatloko hoi khura asumna nohendu mayum lomda halakle mayum jorobada sananbina kari haiklage haidun hangi matamardun nohenna horen numidang waramdu lai ama khoram sedra hai aduga sida iriba polam charam singa sisu changani langam modra hai adubu aikhoigi imungda phataba thabak torok liba amaibadu haidu haibadi mahak jarakti makhoi maiba masang kalkhatna liba maline adubu phare lai khurambadabu pharabadi akhoigi karisu kaiti asumna haineraduna amaiba thambongna changani hairiba lai khurambada changadaba polam chiram punamak ado seba saba pungloi loikhre matawasuna lai khurambada changadaba polam chiram singdu sinba langba loiduna amaiba thambaudo lakpa ngajuna leikhi amaiba thambau numit adugi numidang wairamda mahak parap lakle aduga nohengi imungda tinjet liba layet liba tamnariba singadu pharanabani haiduna mahanga lai khuramjinaki lai khuramlaba matungda kalakadoriba dakhina adu
ꯅꯣꯍꯦꯟꯒꯤ ꯃꯥꯡꯗ ꯂꯧꯅꯤꯡꯗꯕ ꯁꯥꯗꯨꯅ ꯉꯍꯥꯟ ꯇꯧꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯤ ꯑꯗꯨꯒ ꯀꯠꯂꯤꯕ ꯄꯣꯠꯂꯝ ꯆꯔꯝꯁꯤꯡ ꯑꯗꯨꯕꯨꯅ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯂꯣꯏꯅꯃꯛ ꯄꯨꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯤ ꯅꯣꯍꯦꯟ ꯃꯥꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯅꯣꯍꯦꯟꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯂꯤ ꯃꯗꯨꯗꯤ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯤ ꯏꯆꯝ ꯆꯝꯕ ꯇꯧꯁꯤꯟꯅꯕ ꯃꯥꯟꯕ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯃꯍꯥꯛꯅ ꯃꯁꯥꯗ ꯐꯥꯎꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯅꯣꯍꯦꯟꯅ ꯑꯃꯥꯏꯕ ꯊꯝꯕꯧꯒꯤ ꯃꯌꯨꯝꯗ ꯇꯨꯃꯤꯟꯅ ꯀꯅꯥ ꯈꯪꯍꯟꯗꯕꯤꯗ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯆꯠꯂꯒꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯇꯝꯅꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯃꯍꯥꯛꯅꯁꯨ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯊꯝꯕꯧꯗꯨ ꯀꯔꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯨꯗꯕ ꯌꯥꯔꯔꯣꯏ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕꯁꯤ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯄꯩꯁꯥ ꯈꯔ ꯃꯥꯒꯤ ꯐꯪꯅꯅꯕ ꯍꯥꯏꯗꯨꯅ ꯄꯨꯠ ꯊꯥꯖꯤꯜꯂꯒ ꯃꯗꯨꯕꯨ ꯇꯥꯟꯊꯣꯛꯄ ꯁꯥꯗꯨꯅ ꯃꯥꯅ ꯁꯦꯟ ꯇꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯛꯄꯗꯒꯤ ꯅꯣꯍꯦꯟꯅ ꯊꯝꯕꯧꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯔꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯇꯝꯅꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯕꯗ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯣꯍꯦꯟꯒꯤ ꯃꯌꯨꯝꯗ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯇꯝꯅꯕ ꯍꯧꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯁꯣꯠ ꯂꯥꯎꯅ ꯆꯠꯄ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛꯇ ꯗꯨꯡ ꯄꯦꯔꯦꯛ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯅꯣꯍꯦꯟ ꯇꯨꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯁꯅꯥꯟꯕꯤꯗ ꯍꯥꯏꯔꯤ ꯍꯩ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯑꯣꯖꯥ ꯃꯥꯏꯕ ꯊꯝꯕꯧ ꯈꯣꯏꯗ ꯆꯠꯂꯨꯈꯤꯒꯦ ꯃꯍꯥꯛꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯑꯃꯥꯏꯕꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗු ꯑꯩ ꯌꯦꯡꯊꯣꯛꯂꯨꯈꯤꯒꯦ ꯂꯥꯏ ꯑꯁꯤ ꯃꯥꯅ ꯁꯥꯟꯅꯔꯛꯂꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯅ ꯆꯤꯡꯅꯕ ꯍꯧꯔꯛꯂꯕꯅꯤ ꯉꯍꯥꯟꯗꯨ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕꯒꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯥꯟꯅ ꯏꯔꯒ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯆꯦ ꯑꯃ ꯄꯤꯔꯛꯈꯤꯕꯗꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯃꯗꯨꯕꯨ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯄꯣꯠꯂꯝ ꯁꯤ ꯆꯪꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯍꯥꯛꯅ ꯈꯪꯗꯨꯅ ꯍꯥꯟꯅ ꯏꯊꯣꯛꯂꯒ ꯊꯝꯂꯝꯂꯤꯕꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯂꯥꯏ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯈꯪꯂꯤꯕꯅꯤ ꯍꯥꯏ ꯅꯆꯥꯁꯤꯡꯁꯤꯒꯅꯦ ꯐꯖꯅ ꯂꯩꯔꯝꯃꯨ ꯑꯩ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯈꯤꯒꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯥꯟꯕꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯃꯥꯏꯕꯅ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩꯗ ꯎꯕ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯀꯥꯟꯗꯕꯗꯅꯦ ꯊꯋꯥꯏ ꯃꯥꯡꯅꯕ ꯇꯧꯕꯤꯔꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯣꯡꯉꯥꯜꯂꯒꯅꯦ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯨꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯍꯦꯟꯅ ꯀꯗꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯕꯅꯣꯅꯦ ꯈꯪꯗꯦꯗꯅ ꯆꯦꯟꯈ꯭ꯔꯕꯗꯤ ꯅꯪ ꯀꯔꯤ ꯍꯥꯏ ꯉꯝꯗꯣꯔꯤ ꯍꯩ ꯂꯩꯔꯝꯃꯨ ꯀꯨꯏꯔꯛꯂꯣꯏ ꯑꯩ ꯁꯠ ꯂꯥꯛꯀꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯍꯦꯟ ꯑꯃꯥꯏꯕ ꯊꯝꯕꯧꯒꯤ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ ꯑꯃꯥꯏꯕ ꯊꯝꯕꯧꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯅꯣꯍꯦꯟ ꯇꯨꯃꯤꯟꯅ ꯂꯨꯝꯂꯒ ꯆꯪꯉꯛꯂꯤ ꯑꯁꯨꯝꯅ ꯂꯨꯝꯃꯒ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯊꯝꯕꯧꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯣꯟ ꯌꯧꯁꯤꯜꯂꯛꯂꯤ ꯅꯣꯍꯦꯟꯅ ꯄꯥꯛꯊ ꯂꯨꯝꯗꯨꯅ ꯑꯃꯥꯏꯕ ꯊꯝꯕꯧ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯣꯟ ꯑꯃꯗꯤ ꯃꯅꯤꯡꯒꯤ ꯋꯥꯔꯛ ꯏꯪꯈꯣꯜ ꯁꯝꯕꯟ ꯄꯨꯝꯅꯃꯛ ꯌꯦꯡꯂꯛꯄꯗ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯇꯨꯝꯈ꯭ꯔꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯊꯝꯕꯧꯗ ꯆꯤꯡꯅꯔꯤꯕꯁꯤ ꯎꯔꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯈꯜꯂꯤꯉꯩ ꯑꯊꯥꯞꯄꯗꯒꯤ ꯍꯥꯏꯕꯗꯤ ꯑꯃꯥꯏꯕ ꯊꯝꯕꯧꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯠꯂꯒ ꯂꯩꯔꯤꯕ ꯂꯧꯀꯣꯜ ꯑꯃꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯨ ꯅꯣꯍꯦꯟꯅ ꯎꯕꯗꯒꯤ ꯑꯥꯗ ꯂꯩꯔꯦꯗꯅ ꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯨꯝꯂꯒ ꯂꯥꯛꯄꯅ ꯂꯧꯔꯤꯒꯤ ꯃꯈꯥꯗ ꯄꯥꯛꯊ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯤꯄꯥ ꯑꯗꯨꯅ ꯂꯦꯞꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯍꯦꯟꯅ ꯈꯪꯂꯤ ꯂꯦꯞꯂꯤꯕ ꯅꯤꯄꯥꯗꯣ ꯑꯃꯥꯏꯕ ꯊꯝꯕꯧꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯍꯦꯟꯅ ꯐꯩ ꯅꯪꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯥꯏ ꯊꯥꯖꯤꯟꯕ ꯑꯗꯨꯒ ꯂꯥꯏ ꯑꯗꯨꯃꯨꯛ ꯇꯥꯟꯊꯣꯛꯄ ꯁꯥꯕꯒꯤ ꯅꯃꯥꯗ ꯄꯩꯁꯥ ꯑꯃꯨꯛꯀꯁꯨ ꯂꯧꯕ ꯅꯪ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯁꯣꯟꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯗꯣ ꯀꯅꯥꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯕꯗꯒꯤ ꯁꯠ ꯂꯩꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯣꯍꯦꯟ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯊꯝꯕꯧꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯝꯂꯤꯕ ꯄꯣꯠꯂꯝ ꯆꯔꯝ ꯄꯨꯝꯅꯃꯛ ꯃꯈꯥꯗ ꯄꯨꯔꯨꯞ ꯂꯣꯏꯅꯃꯛ ꯊꯥꯗꯈ꯭ꯔꯤ ꯃꯗꯨꯗ ꯅꯣꯍꯦꯟꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯁꯤ ꯈꯔ ꯄꯪꯉꯤ ꯑꯃꯗꯤ ꯀꯅꯥ ꯂꯩꯇꯦ ꯈꯜꯂꯗꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯁꯤꯒꯨꯝꯂꯕ ꯊꯕꯛ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯊꯝꯕꯧꯅ ꯏꯕꯨꯡꯉꯣ ꯅꯠꯇꯦ
ꯅꯪ ꯁꯥꯎꯔꯅꯨ ꯅꯪꯒꯤ ꯏꯃꯨꯡꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯣ ꯑꯇꯣꯞꯄ ꯃꯥꯏꯕꯅ ꯇꯧꯔꯛꯄꯅꯤ ꯃꯗꯨꯕꯨ ꯑꯩꯅ ꯑꯍꯤꯡ ꯑꯁꯤꯗ ꯉꯥꯛꯊꯣꯛꯄꯤꯒꯦ ꯈꯜꯂꯗꯅ ꯑꯩꯅꯅꯦ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯣꯍꯦꯟꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨ ꯅꯣꯍꯦꯟꯒꯤ ꯃꯌꯨꯝꯗ ꯑꯣꯠꯂꯨꯔꯣ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯤꯡ ꯄꯜꯂꯒ ꯇꯥꯜꯂꯤꯕꯗꯨꯅ ꯀꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯕ ꯊꯝꯕꯧꯅ ꯏꯕꯨꯡꯉꯣ ꯃꯗꯨ ꯑꯩꯅ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯗꯅꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯡꯊꯣꯛꯅꯕ ꯇꯧꯕꯅꯤ ꯐꯔꯦꯁꯤ ꯏꯕꯨꯡꯉꯣ ꯑꯩ ꯈꯨꯔꯥ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯪ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯂꯥꯎꯔꯛꯂꯒꯅꯨꯀꯣ ꯑꯩ ꯅꯪ ꯅꯈꯣꯡ ꯄꯥꯏꯗꯅ ꯈꯨꯔꯨꯝꯂꯤ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯊꯝꯕꯧꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯍꯦꯟꯅ ꯐꯔꯦ ꯌꯥꯔꯦ ꯈꯨꯔꯥ ꯈꯣꯡ ꯄꯥꯏꯔꯒ ꯈꯨꯔꯨꯝꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯕꯤꯔꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯇꯧꯔꯛꯂꯕꯗꯤ ꯑꯩꯗꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯅꯣꯍꯦꯟ ꯌꯥꯝꯅ ꯁꯥꯎꯅ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯈꯤ ꯊꯝꯕꯧꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯇꯧꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯈꯪꯈ꯭ꯔꯕꯅꯤꯅ ꯀꯔꯤꯃꯇ ꯇꯧꯕ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏ ꯑꯗꯣ ꯂꯣꯏꯁꯤꯜꯂꯝꯂꯦ ꯑꯗꯨꯒ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯣꯍꯦꯟꯒꯤ ꯌꯨꯝꯗ ꯇꯝꯅ ꯈꯣꯠꯅꯕ ꯑꯃꯗꯤ ꯑꯀꯤ ꯑꯈꯪꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯃꯠꯇ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ